Balap na siya ito, pero ito na wala nila siya siya. Pala lang daw ni. Matang isay kan ba may isay siya lagi ato doon next na kasi mamanda kan mo doon na structure okay. Tato. Ano?
ꯈꯨꯗꯣꯜ ꯂꯪꯖꯒꯦ ꯈꯟꯕꯤꯔꯛꯄ ꯏꯁꯩꯗꯣ ꯁꯛꯆꯔꯒꯦ ꯑꯗꯣ ꯏꯁꯩꯁꯦ ꯗꯨꯋꯦꯠ ꯁꯣꯡ ꯑꯣꯏꯅ ꯁꯛꯆꯈꯤꯕꯅꯤ ꯁꯛꯇꯣꯏꯅꯦ ꯑꯗꯨ ꯁꯥꯗꯕꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗ ꯗꯗꯥ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯗꯤꯄꯛꯀ ꯁꯛꯃꯤꯟꯅꯖꯈꯤꯕ ꯏꯁꯩꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ